अहानबदा मणिपुर टॉप चैनल दगी मरुइबी पाउसिंग म्यामना थमजरी मेघालय द कुकी सिंग शेड्यूल ट्राइब लिस्ट दगी लखोकदबने हन अकनबा इहौ लाखले जेंतिया कोऑर्डिनेशन कमिटी ऑन रिजर्वेशन पॉलिसी JCCRP की मैकेदगी मेघालय स्टेट की ओइना कॉन्स्टिट्यूशन शेड्यूल ट्राइब ऑर्डर 1950 नौना सेमदोक्तुना स्टेट असगी शेड्यूल ट्राइब लिस्ट मरी लैनदब मियोइसिंग याउशिलिबा लखोकनबा डिमांड तौखरे JCCRP की मैकेदगी शिलोंग एक्सपर्ट कमिटी ऑन रिजर्वेशन पॉलिसी की सेक्रेटरी दा इब सिरोल पीदुना मेघालय की शेड्यूल ट्राइब लिस्ट कुकी अमदी कुकी की मनुंगसनबा सब ट्राइब कुंथ्रा तरत की लिस्ट अमदी नागासिंग याउशिलिबसी काफकदबने हन खंखि JCCRP की मैकेदगी मखा तारदुन स्टेट असगी शेड्यूल ट्राइब लिस्ट जेंतिया कांगबुबु पार्टनर नत्रगा सेंथेंग हाइबन सिंग मिंग सिसिनरिबा असि यामन फजदब लोनि मरम असिना वही असि लथोकदबनि मदुगी मुहत मेघालय की शेड्यूल ट्राइब की लिस्ट स्टेट असि येलो ट्राइब ओइरिबा खासी जेंतिया मदी गारो हिल्स खक्तमक यामगदबनि मरम ने युमलो नरिबा मिजोराम अमसुम नागालैंड सिंग स्टेट सिंग असि इंडिजिनस ट्राइब खक्तमक स्टेट की शेड्यूल ट्राइब लिस्ट यावी मरम असिना इंग्लिश सिंग मगसम पनग यांखै की शेड्यूल ट्राइब ऑर्डर मेघालय स्टेट की ओइना amendment तौदुना मेघालय की येलो ट्राइब खक्त लिस्ट असिदा यावहनगदबनि हाइना स्टेट सरकार तक्सिनख्रे JCCRP की मैकेदगी मेघालय की शेड्यूल ट्राइब लिस्ट मेघालय की इंडिजिनस ट्राइब नतब कुकी अमदी कुकी की मनुंगसनबा सब ट्राइब कुंथ्रा गतरे हप्सिलमलिबसि मरम सादि मसिना मेघालय की इंडिजिनस ट्राइब सिंगी साक्थुंग मंगहले कुकी खक्त नतना नागा ट्राइब सिंगसु लिस्ट असिदगी लथोकदबनि हाइना तक्सिनखि हाइदि कमिटी की मैकेदगी शेड्यूल ट्राइब है सखंगलीबासी स्टेट अमगी सोथराबी इंडिजिनस ट्राइब सिंगी सोशल इकोनॉमी अमदी मैमसिंग तंबगी लमद सगतपीतुना ngaklopiनबगीदमक सेमबा अखनब खोंथांगमनि मरम असिना मसिद मेघालय स्टेट का मरी लेनदब मियोइसिंग स्टेट की शेड्यूल ट्राइब लिस्ट हापसिन हाइबसिदि इंडिजिनस ट्राइब सिंगी इंटरेस्ट अमदी राइट ngak सेंदुना थमनबगीदमक अथुबदा कुकी अमसुम कुकी सब ट्राइब कुंथ्रागतरे मेघालय की SD लिस्ट की लथोकदबनि मखोय हापसिनबासिना मेघालय की इंडिजिनस ट्राइब सिंग फंगदबा खुदोंचाब सिंग कुकी सिंग लथोक्तुना लैरे हैन फोंदोक्ली निंगसिंगबा याबदि ममांग सही इंग्लिश सिंगनिगा कुनगो हुमदोयगी मे अहुमदिगी मणिपुर कुकी अमसु मैतैगी मरक थोलखिबा कांगलोकी लानसिदा मणिपुर की कुकी लिसिंग अमरोम सेंदुना शिलोंग थुंगलखि मखोयना शिलोंग थुंगलरबा मतमदा खासी खुल सिंगी ट्रेडिशनल काउंसिल दबर स्लोंग मैकेदगी बरा सालिबा खासी मसासिंग कुकी सिंग बरा सानबि यारो हैना अथिंग थमलखि शिलोंगी पेंथोमुख्रा मर्डरटिंग अमदी लबन सिंग एरिया अतोप स्टेट की लाप मियोइसिंग का बरा लौदुना लैबिगी अयाबा पीरबसु मणिपुर की लाप कुकी सिंगदी मफम अदुद बरादा लैबिगी अयाबा पीदि मदुद शिलोंग लैबा कुकी महैरोसिंगना मरम हंगलुबदा मेघालय मणिपुर तौरमगुमना हिंसा थोकपा पामदे हैबा पखोम पिरखि हाइरिनसु पाउसिदा मखाताना फुंदोरखली मखा चथरकपोइना तोप पावमना म्यांमार नोंमै मरांग कायना फंगबना मणिपुर हेन किनिंगाय ओहले बॉर्डर म्यांमार की लनमी लेतबना मणिपुर मिटोप फ्री संगसलकपनी रिपोर्ट इंडिया की मनुंग मणिपुर से ख्वाइदगी हेन किनिंगाय ओइब लमदम अम ओइरे पाक सन खुलाई पाइबसिंगना खुलिंगबा लमदम अम हाइबदु ओइरे मसी मपुंग ओइना मणिपुर थोखलिबा इरांग असिगा इरोइनना युमथंगनरिबा म्यांमार नोंमै मरु अमसुम बो मरांग कायना फंगबगी मथक्ता इंडो म्यांमार बॉर्डर की पोर्स बॉर्डर सिंगा यामना लाइन खुलाई सिंगा स्टेट असिदा पुसलकपदगिनी हाइना इंटेलिजेंस की रिपोर्ट अमन हाइदि रिपोर्ट असिना मखाताना हाइदिबना कुकी सिंगना टॉप कस मानब मौन असौब नोंमै सिंग सादन सिजनरी असौब इम्प्रोवाइज मोटर रॉकेट अमसुम लोकल मेड पॉम्पी के सिजनबासिना मणिपुर की सिक्योरिटी सिचुएशन हेन अकीबो हले खुलाई पाइब कंबु सिंग असिना नमहादुन सेल खाइब अमसुम किडनैप तौबगी थोंग क्या सथबासिना मियामदा अवाब क्या मायोनहले युमथंगनरिबा म्यांमार अमसुम बांग्लादेश थोखलिबा इरांग असिनसु इंडिया की नॉर्थ ईस्ट स्टेट सिंगदा खुदोंग थिनिंगाय ओइबा फिबम अमा मायोनहले मणिपुर के युमलो नरिबा म्यांमार की सरुक सिंगना सुपनगी म्यांमार की मिलिटरी पोस्ट अमा खकना ngak सेली मिजोराम गा मायुकनबा म्यांमार की बॉर्डर सिंगदना म्यांमार आर्मी की पोस्ट अमा फावबा लेति मसिना मरम ओइरगा मिजोराम दा म्यांमार की मिटोप क्या अथिंग यावदन संगसिलखि
Aduga Manipur gi oina di Mizoram go yengna bada khara hanthari Bangladesh ta laiba Pakistan amasum laiba adu da base da wadar da haksin ba khulai paiba lop kya sina sulaiba asigi North East ki region da akiba kya piri North East the base of insurgent group kaya masu Bangladesh ta lai Manipur thuk libi Erang asida Army Assam Rifles amasum CRPF na singwa paramilitary force ngasina front line na thok libi hingsa singa si thingnaba relief camp sing saduna relief material sing pipa lal haubu sing amasung khulai phagatpa bunker sing mangan takhan wigi thabak kya sathari state police ki mekai digi su central force sing loina parks and operations thabagi thong sathari adobo Assam Rifles asi misang mikhai 9 na thabak tawigi criticize kya mayuknari maramaduna force asi Manipur ki lakhokna ba miyana parks na demand tawri Kuki singi mekai digi separate administration natraga union territory ama demand tawba sina Erang sigi warriors proper ngamdabigi asoba maram ama oiri hainisu paus da makhatana phongdorakli Makasa tarak poina to perform recognize tawdaba khul sing lenga ki khudong saba mata piraroi minister and beren Tampaki lamda oirabasu singi lamda oirabasu lenga na recognize tawdaba madi Officially masakhangdaba khulsing da lenga ki makhalamati ki khudong saba piroi haina se minister nong thombam berena lakthokre Manipur lenga ki forest department sinduna thasi ani dagi satharakpa humdra suba wildlife week 2024 ginga si palace compound da leiba city convention center da pangthokiba grand finale thoramda athuba mithungi warol minister nong thombam berena mathaki wapam asi phongdokhibani Thauramadu Raju Sabha ki MP Ningthau Sana Jauba Laisemba Forest Environments and Climate Change Minister Thongam Bisorjit Education Minister Thanauzum Basanta Kumar Water Resources Minister Awangbong Nyumai Animal Husbandry Minister Kasim Basum Yauna Minister Singh MLA Singh amadi Forest Department ki marueba Official Singh Sarogyaki Thauram ki manungsana lamlaki sa use kanana bamadi yokhatna bahona bada asobu thaudang loki bamiyoi sing mana mathum piduna ikai khumna budki loina wildlife kanna baga mari lainana state ki thakta pangthoki ba wildlife photography competition painting essay competition na makok mathang takra bamiyoi sing dasu mana mathum lakhoki lanthoki wildlife conservation through coexistence haiba thimda pangthoki ba thauram aduda chief minister nang thomba berena makhatara dun hai state asida umang leraktre lenga na masakhangdaba khul kya thulakli lainga ki gazette notification da yaudaba khul singasi matawkram na DC natragana DFO singna recognition pidibano haiba wapam thamladuna mamang da lainga ki loisang singda leidiba officer sing yauna staff singna niyam sumna mari thamoi singna rule act amadi law gi matung ina thabak tawramdabana hiram kayada awaba amadi khudong sadaba kya simayuknabani Haukiba oirabasu state lenga ki makhada leidiba department khudingmak ki employee singna masagi khudong saba amadi phuruki wakhalon thadoktuna miyam state amadi lebak asigidama thamoisana thabak tawsaina appeal tawki Chief Minister makha taraduna state asida sensory park reserve forest na singba kya seta mek singna maming leirabasu mafam madu hauju uba phangdre mausagi phibam kanbagi thoram pangthokpa seminar tawba amadi khana nainabara mangsilakti kaya sikan mangamroi Forest Department Revenue Department yauna department khudimak thabak tawriba official singna niyam gi makha daita leina thabak tawbiyu pressure saktigano aikhoina puksil sing isagi ithau tawraba imung manung amadi mari matagi wasat wanom da yoksindraba punamakna niyam sumna thabak tawrabadi aikhoi waningai likti kanaguma miwe amatana ahangba mafam amada hekta yum sajinduna laiba khul siamba amadi mafam amabu hekta maming thonjinbagi thabak tawbigino lam khopsin bada part kya mangkhre haujiksu khopsin bak leptana loktak pasu loigadawre maramaduna lainga ki official sing thamoisana thabak tawdrabadi aikhoigi tungi future leiru hen chief minister na appeal tawki thaurammaduga mari lainana forest minister thongam bisorjina hai Mauksa khusim gi mateng yauduna aikoi mioi bamadi jiba pan khutimak na hingma ngamdi mauksa gi khusem leirabadi wildlife su adumak leigani lainga na paikhaliba thabak sing lammun ge habinati mauksa gi phibam kanana ba paikhalpa thabangni maramasina mauksa gi phibam kahendana ba lainga na lakholakpa thabak thoram singda miyamna mapung phana mating pibiu haiba wafam thamki Tamilnadu district da mapung ena pangthokpa Amur Falcon Festival mathang saidigi hauduna Amur Falcona
Saktar Manipur gi mafam kudimakta pangthoknaba laingana thabak lokhalagani haina minister Bisurjana phongdokhi haina su paw sida makhatana spali atopa paw madana MLA Mega Chandra da idina samon toraku yaningdaba phongdokre Congress Party kian khangalaga tumina laigadaba party nate and Bopendra Maitai Manipur Pradesh Congress Committee ki President oiriwe MLA Kaisa Mega Chandra da idina samon torakpa akan mamong yaningdaba phongdokpa galoina Congress Party kian khangalaga tumina laigadaba party nate haina MPCC ki senior spokesperson and Bopendra phongdokre ngasi BT rota leiba Congress pokona paumising unaba amada MPCC gi senior spokesperson and Bopen Maitain hai Wangkem Kendra ki MLA su oiriba Manipur Pradesh Congress Committee ki President Kaisa Mega Chandra wo Prevention of Money Laundering Act 2002 gi makada Enforcement Director and Samon Tarakpa si akan mamong yaningdi thawong asimak Union Government gi ashoiba kopsindana bokhona bani asiguma thawong asidi politics of Bendetani politics to laman kumbani hanalawi MLA Kaisa Mega Chandra na Manipur miyam gidama Center amadi state ta paliba BJP lenga sigi matakta asingba asumbu wapam kya thamduna lakhi miyam gi pakholoi oina hauzik su lenga ki matakta asumba asingbu wapam kya phongdokli tawgani hairaga tawkhidriba double engine lenga sigi thawong kaya MLA Mega Chandra na miyam de expose tawduna lakli masigi mathata hauji state asida thoklibi irang asigi matang nasu Manipur gi dam ngangkhiba amadi tawkhiba kya dubo laman khumbo oina samona si tawrakhibani haina lawi magna makhata na hai idigi thawong asi politics of vendetta harassment amadi revenge ni haina lawi MLA Mega Chandra irang asigi matang na prime minister state sida laktun irang losin bina ba thamkhiba amadi makhoi gi asoi bising miyam na sabak phak lobodagi thawong asi BJP gi double engine lenga na sathrakani masida Congress na hainingmadi kanagumba masana masabo akiba phawrabadi mingonda su kianbegi thabak chathai haiba pawro laidi adugo Congress party te sumna kian khangalaga tumina laigadaba party nate mamang the party is leader Rahul Gandhi yauna lusungba kaya samon torok laikre adubo asumbagi damak lepkiba Rahul Gandhi da karisu tobangam kiti asigumba thawong kya satharaga Congress party tumina laikigani khanwigano Bharat amadi Manipur miyam gidamak makhatana asengba sumba singang kigani loina double engine lainga ki ashoiba madi aranba sing makhatana miyam da expose tawkigani haki panba yabadi idina samon tawrakliba si satkadra satloidra haibigi matana party gi lusingbu singtana kigani haina Mega Chandra na phongdokiba laikhrabani hansu paus ta makhatana su phongdorakli atopa pawmna awangnong pok state ta masak naiba filmmaker kya tholakli Ministry of Information and Broadcasting MIB Government of India na awanong poklamdam da film gi culture sakonaba tongan ba thaurang kya ma pekhalakwa nga sidi awanong pok state singdagi A Grade Film Festival sarug yaba ngamba masak naiba na ha oiriba filmmaker kya pothokpa ngamle haina Manipur State Film Development Society MSFDS ki secretary Sanju Vasupati Mayum na phongdorakli South Korea thasi ki ani degi hauduna thasi ki taraga matai fabo pangthoka doriba kunga mapan suba Busan International Film Festival sarug yariba Sanju Pasupati Mayum na hai Ministry of Information and Broadcasting Government of India na film gilamda awangnong pok state singda akanba miyeng sangduna filmmaker singweba school development program kaya pangthok pagaloina na film puthokpada su sanfam sing thadari Ministry asigi akan ba thorang makhada nga siti lamdam asomdagi masak naiba filmmaker kya mga siti puthokpa ngamlakle Mana makata araduna hai thasigi ani degi hauraga taraga mathoi fabu sa thagadoriba South Korea gi kunga mapan suba Busan International Film Festival asida sarug yaruna ba awanong po state khudingmaktagi miyoi ani khangatuna sarug yabani Manipur gi oina mahak masa masunaha oiriba tangkhul filmmaker Rinsing ahum sahongsu festival sida sarug yari Rinsing ahum sahong tangkul naga film association sindana pangtokpa tangkul film competition da best director gi mana phangkhraba masagi sahi kungani pan khakta ngai riban ha mani MIB gi thorang makhara Manipur State Film Development Society na sinduna anirak supoina aikhoi gi Imphal International Film Festival mathang sai English ngani kunga manga gi February gi taruk tagi mapan phawa pangthok lagan hena su phongdorakli amarom da
Satyajit Ray Film and Television Institute Kolkata dagi graduate loikiba Tripura dagi Biplab Goswami gi film Lapata Ladies India gi official oina Oscar 2024 gi damak khangalaki masimang nasu MIB na awang nongpok lamdam da ahian ma miyeng sang magi mahiyamani atopa lamdam amana atopa khudam amana Manipur gi Lakshmi Priya Devi na ahan poina direction pipa Manipuri feature film Bung Nifugamapan Suba Toronto International Film Festival TIFF da screening tokre festival sigi lamjaningai oiraba discovery section da film sigi premiere show utuna malem gi miyam da Manipuri cinema gi mas hena taknangkre filmmaker Biplab Goswami na su awang pop lamdam da film Sakhatnaba Ministry of Broadcasting Government of India na lakoliwa thabak thoram singbu thakatpa phongdorakri Indian cinema da awang puklamdam gi cinema na asaw mafam ama kalli haina su mangna phongdorakli haina su paw sida makhatari loishilak poina yam sathiba paw mana Pakistan na nupi amana ma ki nungsina jaba nupa amada luhongi yadabagi imungi miyoi taragom da kre Pakistan na nupi amana ma ka nungsina jaba nupa amada luhongi yadabagi damak mama mapa yawn imung munungi miyoi taragom dai hu pizaraga harkhibadagi police na fogakri haina paw gi source amagi matungina phongdorakli Pakistan na thukiba tragic incidents asimaru oina nupi asina imung manungi sana thaknaba posaising adura hu hapsilaga pijakhibani hairi Sindh province ki Haiwat Khan Brohi village August ki taraga mapana thawdoru thokhibani hairi nupi masa asina ma ki nungsina jaba nupa duda lautunaraga imung manungi miyoi sing adugi sana thaknaba polam sing aduda hu hapsilaga pijakhibani hairi Pakistan authority na case adugi matangda thejin humjin bagi thabak sathabawkhre nupi masa aduna satharam kiba crime yamna thamoi sukningai su ohi magna hapsin kibu hu yaw basana thana polam sing adu sar bu matung tarakpada imung ge member tara go humdoi narakpadagi hospital lekatna na pukatpa matamna lekatna bangamdana lekhitabani hari makhoi sing adu post mortem sathaba matamna hu yaw basana thana polam sing sabadagi maru ona sikhibani habadu khangmangam lakhi haina senior police officer amana phongdoki Nopi masa asina imung manungi miyoi singa sida mahakna nungsina jariba nupa asiga luhong na payamna kana taksinki masida ayaba piraktabadagi sauningba poktuna hu yawba sana thanaba polam singadu pijakhibini hainisu report tarakli tendang nasumna meyamna thamjaramge duga hausikoi nadi meyam paw sumatang asa lusinjarage musum meyam puna nopa update ngaminasi